नागा पीस टॉक की वारोइशिंदा मणिपुर की अपुनबगी सक्तम कायहनबा यारोय हाइदुना राज्य सभा की एमपी खेत्रीमयुम भवानंद अमदी लोक सभा की एमपी डॉक्टर आर.के. रंजन की युमदा मियामना थोमजिनख्रे ILP मणिपुर चना हलक तारबसु CAB मणिपुर चनब यारोय हाइना एमसुना फोंदोरकली थासिगी तांग तरादा अवांग नोंपोक्ता नेसोना चंगसिनगदौरिबा टोटल शटडाउन मपुंग फाना सौगतकनी हाइरी RCS उड़ान स्कीम की मखादा इम्फाल दगी दिमापुर अमदी गुवाहाटी तमना सर्विस तौगदौरिबा एलायंस एयर की फ्लाइट चीफ मिनिस्टर नोंथोमम बिरेन ngasiदगी हौदोखरे अमसुंग संगाइबु लमदम असिगी मियाम अमदी लमकोइबा लाकपसिंगना येंगबा फंगनबगी पांदमदा इरोइसेंबदा लैबा मणिपुर जूलॉजिकल गार्डन दा संगाई एनक्लोजर अमा मिनिस्टर श्याम कुमार ना हांगदोखरे मैम खुरुमजरी अदोम ने ब्रिप्स इम्पैक्ट न्यूज नी आई रीना थिंगमुजमना हौजी पुंजास फाउबगी मरोय पाउसिंग मैम द पिजरी नागा पीस टॉक की वारोइशिंदा मणिपुर की अपुनबगी सक्तम कायहनबा यारोय हाइदुना राज्य सभा की एमपी खेत्रीमयुम भवानंदगी युमदा मियामना थोमजिनख्रे नुंथिल पुंग मरी रोम ताबा मतमदा मियाम अमना गाड़ी तोंगदुना एमपी असिगी थोंगाल तमना थौजिलकपदा मफम अदुदा ड्यूटी तौदुना लैरंबा इम्फाल वेस्ट की पुलिस पर्सनल सिंगना थिंखी मियाम अदुना गाड़ीदगी कुमथरकलगा एमपी असिगी थोंगालदा खोलाव कया अमा लाउखी खोंजंगलोई सिंह अमदी पुलिस की माइकैदा वरी सानरबा मतुंग भवानंदगी युमदा चंगदुना मफम अदुदा लैरंबा मियोय अमदा फोन तौहंदुना एमपी गा वरी सानखी खोंजंग अदुदा सरुक याखिबी नुपी अमना पीस टॉक असिगी वारोइशिन असिना अपुनबगी सक्तम कायहनबा यारोय मियाम गी मिहुट अमा ओइना चटख्रबनिना मियाम गी अपामबगी वांगमदा थबक तौबिगनु इंडिया लैंगाकना थवोइदबा तारगदी बीजेपी थादोक्तुना लाक्पियु मियामना तरामना ओकनी हाइकी नागा पीस टॉक की मतंगदा हौजिक चथरिबा पार्लियामेंट मिफम असिदा वहंग हंगदुना वारोइशिल असिदा करी याउरिबगे हाइबदु खंगदोक्तुना मियामदा खंगहलु हाइदुना कोकोमी की नुपी थौमी सिंगना ngasi लोक सभा की एमपी डॉक्टर आर.के. रंजन की कोंगबा नांदैबम लैकाइदा लैबा मयुमदा थोमजिनख्रे खोंजंग अदु ngasi नुंथिल पुंग अनिरोम तारकपा मतमदा चंगसिनखिबनी ऑटो तोंगदुना लाकपा खोंजंगलोई सिंह अदुना एमपी की मयुम की गेट यौरकपा मतमदा मफम अदुदा ड्यूटी तौदुना लैरंबा इम्फाल ईस्ट की पुलिस पर्सनल सिंह न थिंखी मियाम की इरांग अदु इम्फाल ईस्ट की एसपी जोगेश चंद्र हौबिजम याउना अहेनबा पुलिस पर्सनल कया लाकलबा मतुंग मफम अदुदगी तकथोकी तुंगदा वरी सानरबा मतुंगदा मियोय खरा खनगतुना एमपी की मयुमदा चंगहंदुना इमुंग मनुंगी मियोय सिंगा वरी सानखी इमुंग मनुंगी माइकैदगी मोबाइल फोन की खुथांगदा खोंजंगलोई सिंगा एमपी मसामक का वरी सानखी वरी सानबा अदु लोयरबा मतुंगदा पौमी सिंगदा कोकोमी की नुपी थौमी सिंगी लुचिंगबी टीआईस रमनी नहाई एमपी की मफमदा नागा पीस टॉक की वारोइशिल लाकपदा मणिपुर की अपुनबगी सक्तम कायबा यारोय लोइनना टेरिटोरियल काउंसिल सेम्बगी वाफमसु याबा ngamloi हाइना तक्षिनखी लोइनना पार्लियामेंट इशू असि पुखतुना मणिपुर मियामदा खंगहलु हाइखी एमपी की माइकैदगिशु मियाम की अपाम्बा अदु थबकता सोइदना ओंथोकनी हाइना थाजब पिरखी हाइना पाउदमखी बीजेपी ने पाले नाहक बीजेपी नि नाहक ना हाइबदा बीजेपी मोइन ताबीद्रदी नोइ हाइबदा ताद्रदी नोइ न तिल्लरोइ न थोरो हाइबदेबा अदु इमा होइ हाइदो मान ताद्रगदे अदु मक तौरके ना खोमेबा नको ताइ ताइ भागी मनुंग असेंबली फंबियो असेंबली द पुथोकपियो असेंबली द पुथोकरिबा वारेपतो दिल्ली द पार्लियामेंट ता लोइदिङै द थाबियो अखोइगी मणिपुर की इरमदमसिगी चीफ मिनिस्टर ओइरिबा अखोइ खुदिंग मंगना थागला कांदा हैंगांग केंद्र खक्तगी नतेबा मा मणिपुर पुनमकिनेबा अदु ओइतारदि अखोइना हाइबसु मा ताबियो हाइबनेबा यामना निंगाइ तोबा अंगांग अमदा नंगे अदु लैबिगेने न थेंबिबदो मदुगी मतमदु हेले मेन बिल की मतंगदा मेन पैक न सिंधुना लमदम असिगी तोंगान तोंगान बा लुप कयागी लुचिंगबा सिंगी ओइबा खना नैनबगी मिफम अमंगसी क्वाकैथेलदा लैबा अमुकोगी ऑफिस ता पांगथोखरे मेन पैक की कन्वेनर युमनामचा दिलीप कुमार ना मरु ओइबा थौगाई लौदुना पांगथोखिबा मिफम असिदा तोंगान तोंगान बा नुपीलु पॉलिटिकल पार्टी अमदी सिविल सोसाइटी कयागी लुचिंगबा सिंगना सरुक याखी
Saruk yakiba singna notice state sing maru oina Manipur gi yelhomi singda achauba safu ama pirakani haina panariba citizenship amendment bill gi matangda wafam kaya phongdokna duna hairiba bill asi haujik chathariba parliament mifamda pass toba ngamdanaba khongjang changsinaba wafam pukhatnaki loinana Manipur miyam gi mihutoiriba MLA humpuna miyam ga loinana bill asigi mayokta khongjang changsinbagi apamba wafam kaya phongdoknaki amaromda mifam asina bill asigi mayokta hayengdagi tha asigi tang 13 fauba miyam na changsin gadaba khongjang lauthokre hairiba khongjang sing adudi hayeng miyam hupna lambi da thoktuna CA bill gi mayokta khongjang changsin duna akanba kholau lauba amasung December gi tang 8 gi ahing nongyai matung pung amatabadagi December gi tang 13 gi ayuk anganba pung ahum taba fauba sintha leptuna makhal kaya gi khongjang changsin bani Men pek na lauthorakliba khongjang sing asida lamdam asigi ching amasung tampaki miyam na saruk yabina basu lup asigi maikaidagi apil taurakli Citizenship Amendment Bill CAB na Manipur da akaiba pirak tanaba Manipur lengak na habhan gani hairiba close adu public domain da mangjau na thambiyu haina Manipur People Democratic Alliance ki maikai dagi thamlakli loinana karigumba bill asina parliament ta puthoktuna chatnakhiba tarabadi pumnamakki daita Manipur gi MP singna pugada bani haina su akanba wafam thamlakli Manipur Press Club ta paumi singa unabada political party mapan na punsilaga semkhiba Manipur People Democratic Alliance ki convener oiriba All India Trinamool Congress ki state convener Dr. T.H. Inauchana phongdorakpada CAB gi mayokta lairiba political party sing punsinduna akanba moongda campaign chatharabadi bill asi Rajya Sabha da pass toba ngamloi haina phongdorakhi loinana CAB gi matangda New Delhi da Union Home Minister ga wari sanaba chatluba manpack ki thomi sing na ngarang Imphal International Airport ta thunglabada Manipur Police ki kangbu amana makhoibu police station da detain tawkhibagi thawong busu kan yaningda ba phongdorakhi Lok Sabha da BJP na majority phangagasu Rajya Sabha da di majority phangbang ngamoidawgi pibam amada leiribanina pulap punjinaraga akanba mongda campaign tawraga di akhoi gi party gi maikai de di TMC gi MP singda akhoi hanjan hairaga leire mamang dagi adum taknaraga Manipur da kep ki issue je pudorokti ngai dagi MPP office da akhoi media sina khangbiri duni MPP office da akhoi kep ki manamda akhoi agitation tawraga tawgiba matam du dagi akhoi Mamata Banerjee da akhoi lusing bida akhoi khangan gre marik sum report pi gre National Liberation Front of Tripura NLFT na Parliament ta CAB puthoktuna pass taunaba hotnariba asi akanba moongda yaningde haina phongdorakli lup asina thadorakpa cherol amada lup asina Tripura da borok singi mangkraba hak sing hanjindabagi lanjang changsili mitop singna naihatpiraba borok singbu center da paliba lengakna hiram amatada kannaba honadaba maramna borok singna masa kanjanabagi haklei malemgi leibak singna Government of India da CAB chana handanaba takshin biyu haina su pauzelakli Inner Line Permit System ILP Manipur da chana halakpa tarabasu Citizenship Amendment Bill CAB Manipur da di chana ba yaroi haina All Manipur Students Union MSUNA phongdorak paga loinana nesona tha asigi tang tarada awang nong popumbada kauriba total shutdown sawatkani hairakli Thamai bandalaiba MSU General Headquarter da paumi singa unabada MSU gi President in Charge El Thobana wafamasi phongdorakibani paumi singa unabada da Thobana makhata na hai CAB gi matang da Chief Minister Nongthobam Birena Manipur sokhaloi haina thajaba piraklabasu thabakta onthokjiba fauba thajaba ngamloi Union Home Minister Amit Sahana CAB da close ama hapkani haikibadu housing fauba haptaba asina miyam da hena chingnaba fauhalle haina phongdoki awang nongpokta oirakliba phibam asida neshona kauriba total shutdown asi lamdam asigi miyam nasu saugat piu total shutdown asida mai ishing dharma karma ana ayek na chingba singdi komthokani fresh media gi miyoi singna paw lawba chatpa matam da su miyam na corporation PBU haina thobana paujelakli Nesogi component body mo riba All Manipur Students Union MSU na chu iramda Manipur sida tang taragi ayupung ahum dagi numidang waram pung taruk phawba Manipur su total shutdown gi khogi nesogi phireb asi
ꯃꯅꯤꯄꯨꯔꯗꯁꯨ ꯑꯦꯝꯁꯨꯅ ꯁꯧꯒꯠꯆꯔꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯏꯃꯥ ꯂꯨꯞꯁꯤꯡ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡ ꯑꯗꯨꯒ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯁꯧꯒꯠꯃꯤꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯑꯩꯈꯣꯏ ꯅꯦꯁꯣꯟꯅ ꯂꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯦꯝꯁꯨꯅ ꯁꯧꯒꯠꯂꯤꯕꯁꯤꯗꯁꯨ ꯍꯥꯏꯔꯤꯕ प्रजा सेक्शन खुदिमकना सौगटपिननबा एमसुगी माइकेदगी अपील तौजरी अखोई ऑनरेबल सीएम एन बीरेन अखोई आईएलपी और नत्रगा आईएलपी के मानबा क्लोज हापगनी हाइबसे यामना अखोई लेबाकिदी यामना लाइबक फबनी आईएलपी सिदा अखोई बेसिक राइट अखोई प्रोटेक्शन अखोई फंगबम थोएबा अखोई इंडिजिनस पीपल नि अखोई फुर मी यामजब नते आईएलपी लेरे हाइदुना एमसुगी माइकेदगी केबसिदे सुंगा याबंग मोय लंदन दा मणिपुर की दी ज्यूरी गवर्नमेंट सेमले हाइना लाउथोकिबद नतना लैरिबा गवर्नमेंट इन एक्साइल अदुगी मिनिस्टर ऑफ फॉरेन अफेयर्स एंड डिफेंस ओइरिबा नारिंगबम सामरजितना मणिपुर असि ब्रिटिशना लौशिलबा मतुंग ब्रिटिश कॉलोनी ओइना थनमदे हाइरकली मिनिस्टर ऑफ फॉरेन अफेयर्स एंड डिफेंस असिना थादोरकपा चिरोल अमदा मणिपुर स्टेट असि इंग्लिशिंग अमगा चमापल निफुतरेट की अगस्त की तांग 13 दा ब्रिटिश की मखुतगी निंग तंबा फंगदुना चही अदुगी अगस्त की तांग 15 दा ब्रिटिश पैरामाउंट सी लेब्स ओइखिदुना मसाना मसाबु लेंगाक चबा सोवरेन कंट्री ओइखि मरमसिना इंडियन अमना मणिपुर चंगे हाइरबदी परमिट सिस्टम अमगी मखादा चंगब याय लोइनना अतोप लेबाक्तगी मियोइसिंगना चंगे हाइरबदी पासपोर्ट नत्रगा सिजिनगदबनी हाइना चिरोल असिना मखा तारकली RCS उड़ान स्कीम की मखादा इंडिया दगी दिमापुर अमदी गुवाहाटी तमना सर्विस तौगदौरिबा एलायंस एयर की फ्लाइट मणिपुर की चीफ मिनिस्टर नोंथोबम बिरेन ngasi हौदोखरे सर्विस असि लेबदगी मणिपुर अमदी नागालैंड स्टेट की मरक्ता हेन अफब मरी अमा लेहनब ngamlagani हाइना चीफ मिनिस्टर न फोंदोखरे नाकलमरोमदा थौरम असिबु सिली लांगलिबा ट्रांसपोर्ट डिपार्टमेंट की थवोंगदा पाउमी सिंह पेनखिद्रे बीर टिकेंद्रजीत इंटरनेशनल एयरपोर्ट पांगथोखिबा थौरम अदुदा चीफ मिनिस्टर ना ममांगैदा इम्फालदगी दिमापुर तमना सर्विस तौबा फ्लाइट निंगथिना लैरमद्रबसु उड़ान स्कीम असिगी मखादा ngasi सर्विस असि लैहनबा ngambada नुंगाइबा फावी सर्विस असि तेलबा था अनि अहुम फावबगी मनुंगदा नुंगती नुमित खुदिंगी लैहलगनी हाइना इंडियन एयरलाइंस की चीफ एग्जीक्यूटिव ऑफिसर ना थाजब पिरकले हाइना फोंदोकी नाकलमरोमदा ngasi थौरम अदुदा सरुक यानबगीदमक आईपीआर डिपार्टमेंट की खुथांगदा पौमी सिंगी चे चांगसिंग ट्रांसपोर्ट डिपार्टमेंट न लौशिन खरगा DDK ऑल इंडिया रेडियो अमदी IPR डिपार्टमेंट की पौमी खक्तमक फ्लाइट लमथाबदा सरुक याहनगनी हाइना फोंदोरकपदा लनाई पौमी सिंह खम थेंगना पेनखिद्रे तुंगदा चीफ मिनिस्टर ना लनाई इलेक्ट्रॉनिक मीडिया की मियोई सिंह कौशिलकपदगी थौरम अदुदा सरुक याहनकी अदुम ओइनमक पाउचेगी लमदा लैबा लनाई पौमी अमता सर्विस असिगी अहानबा फ्लाइट लमथाबा अदुदा सरुक याफबा फंखिदे From today onward, we're going to have it. For this, I would like to thank the Alliance Airways for your contribution, for your effort. And I hope, now this is only thrice a week, and I hope Mr. C.S. Shubia, Chief Executive Officer, assure me he committed to start Delhi flight within these 2-3 months. Sorry. And I also expecting that what the Alliance here said they do. This scheme is under the Udan schemes, which was launched, which started by under the supervision and the guidance of the Honorable Prime Minister Narendra Modi ji. I hope more flight in the days to come will be provided to the people of the state. Thank you. अहेनबा पोथोखरा पामलुबना अखोइना केमिकल फर्टिलाइजर का हेन सिजनबदगी लमदमसिदा कैंसर लैना नाबगी चांग असि नोंमनोंमगी हेनगलकली हाइना हॉर्टिकल्चर एंड सॉइल कंजर्वेशन मिनिस्टर टी.आई. श्याम कुमार फोंदोरकली वाफम असि मोमागी कंज्यूमर अवेयरनेस स्कीम की मखादा स्पॉन्सर तौदुना लौमी सिनमी अपुनबा लूप लौशाल नसिंदुना मणिपुर की तंपाकी डिस्ट्रिक्ट सिंगदा ऑर्गेनिक की पोथोक की मतंगदा चथगदबा पोस्टर होर्डिंग स्ट्रीट कॉर्नर मीटिंग अमदी पब्लिसिटी कैंपेन हौदोपगी थौरमदा हाइखिबनी खुराइगी लाइनिंगथौ पुथिबा संगलेंदा पांगथोखिबा ngasi थौरम अदुदा मिनिस्टर न मखाताना हाई मणिपुरदा हौखिबा चही खरा असिदा खुदसेमगी हार असि का हेन सिजनबना मियोइबा अखोइदा कैंसर याउना मखल कयादा लैना नारकपगी चांग असि हेनगलकली
Amaromdana Khutsemgi Harasina Mahosagi Akoibagi Saktamdasu Chauna Akaiba Pire Maramasina Aikoi Pumnamakna Organic Oiba Lau Pathapta Micheng Changba Matam Oire Loinana Aikoigi Miyamna Chinjaki Matangda Indiagi Atopa State Singda Mapal Tang Libasi Tangdanaba Aikoi Pumnamakna Tabak Shubagi Hainabi Ama Nauhono na Semgapa Mathautare Haiki Portion campaign sina afaba purapu wedasno aduga leiba mayang lomi gi loksan gi pen daba manipur gi media gi kuthang da manipur gi praja myam da appeal tawjari madudi kay horticulture department da lak scheme khudimak tawya khudimak si objective agano net youtube ta loina ayam ko upload tawbani ko gi whatsapp to sudum thadok poni khabar da hapani matam chan lak pi made department na hai mayam do lomi singi अखोना तौजेब थबक मयाम दुदा पेन दबा लेरगदि डिपार्टमेंट मिसयूज तौबा पेन दबा लेरगदि मदु डायरेक्ट लाखपियु अदन अखोगी लाक्तना स्वाय हाइदना डिपार्टमेंट की मिनिस्टर दा के ब्लेम तौबि तौबिरकनु अदु महाय ओरे अदु मसे थावरे अदु मतौरे न हबदा थ्रू डिपार्टमेंट से लागा तुम करनो याद याद खबर हापोना मीडिया दा मिनिसु उना बजा सी उना हलक्त्रे मिसे हाइब सी स्कीम सी तरोक्त्रे सी तौत्रे खबर हापो अदु खबर दे गवर्नमेंट से कमाय पेपर से मिट नाकोंगनेबा New Good and Services Tax GST Service Return System ki matangda stakeholder feedback diwas thoram amang asi noti osi da leiba Central GST Imphal da pangthokre Central GST Imphal na sinduna pangthokiba thoram aduda tongan ba taxpayer stakeholder kayana saruk yaki feedback diwas aduga mari lenana Central GST Imphal Commissioner ki Joint Commissioner Karan Thapar nahai Union Finance Ministry ki meeting makhada leibak pumbagi oina pangthokliba thoram asi Maru oina leibak asida leiriba taxpayer singda central government na mathang chahi Englishing ani kungi April dagi hauduna new GST system ama chatnaba haugadawriba asigi mangoina na thoram asi pangthokpani thoram asigi sarukoina taxpayer singda trial form ama online gi khuthangda mensil hanbaga loinana feedback logani taxpayer singi feedback amadi suggestion sing asi finance ministry na yengshinbaga loinana taxpayer singda hena nungaigadaba maongda anoba system asi semdok semjin tawgani Anoba GST Service Return System asi saruk oina chahigi annual income lupa crore mangagi turnover leiba apikpa taxpayer singna chahi amagi manungda tha ahum gi oina tax pihan gani aduga senfam asigi mathakta leiba taxpayer singna tha khudingi oina tax hanagumna adumak pigani Anoba system asida taxpayer singda hena laihangadaba maongda Sahej amadi sagum haina mingthonba araiba return form amamam online gi khuthangda mensinduna thagal hangani haina Joint Commissioner asina thamlakli Manipur State ki oina housing faubagi oina taxpayer singi respond thagat ningai ni haina Joint Commissioner asina apenba phongdorakli These will be applicable for small taxpayers who have turnover up till 5 crores. So they can opt for filing these forms, which will need to be filed once every quarter, meaning the returns will have to be filed only once in 3 months by small taxpayers. The large taxpayers will continue to file returns monthly. The payment system will continue to be monthly. However, the return facility will only be quarterly for small taxpayers. The feedback divas is being organized by us to spread awareness about this new return system and about the need to improve the system. So we are asking for suggestions and feedback from taxpayers. We are making them file the returns forms online. These are trial forms. These are all dummy forms, but it is going to get uploaded online and the feedbacks will also be get uploaded. So the finance ministry can then examine what further changes need to be made, and whatever suggestions are coming in, the system will be streamlined and made easy. Indian Psychiatric Society IPS Manipur State Branch ki Kunsuba Annual Manipur Psychiatrics Conference 2019 ngasi pangthokre. India gi manungda Manipur na mental health problem leibagi khwaidagi changwangli. Society yamna maru oiba maram oiriba mental health problem asi thingnanaba hotnabada state asida leiriba stakeholder pumnamaki yamna chawraba thodang lei haina Indian Psychiatric Society Manipur State Branch ki Secretary Dr. S. Gojendra na thamlakli. Note osida leiba Hotel Imphal da pangthokiba Manipur Psychiatrics Conference ki thoram aduda Regional Institute of Medical Sciences Imphal ki Director Professor A. Santa, Department of Psychiatry RIMS ki Hanagi Head of Department Professor S.I.S. Ghaneshwar Sharma, Indian Psychiatric Society Manipur State Branch ki Immediate Past President Professor N. Hiramani, Indian Psychiatric Society Manipur State Branch ki President Dr. S. Manikanta, Department of Clinical Psychology RIMS ki Hanagi Head of Department Professor M. Akshay Kumar Yauna, Bangalore, Kolkata, amadi Guwahati dagi lakpa expert kaya na ngasi ki conference aduda saruk yaki.
Suicide ki maram se thigat matam da cha marfu tegi marfu taradi mental health causes oiba psychiatric ki causes oiba aduna sigi causes se khona thigalaga kamaina ngakthokpa ngamani early diagnosis kamai tawni kamaina khu treatment chathagani haibagi pandanda si conference su khona sinjabani suicide se early intervention haini khona jam thuna akoina suicide te tawni natraga magi katang kano phangmu tamda akoina mangda katang intervention piradi natraga mangda treatment ta horadi suicide se kadmangami suicide tawjingai da maki katang akoi hints khara dum pirameba magi mari mata oiba jai my friends oiba jai my family member oiba jai adu hints akoina khangau bum changi comfort piraba wari sana biradi suicide se akoina khara dingal thobu ngabani Chahi mari khaktangai ribi nupi macha amabu chewing-gum pizaduna nupi oibagi ikai khumnaba manghanbada chenabani haiba nupa ama special judge Pokso Imphal East na chahi manga kaishum sangda thamnaba yathang pibaga loinana fine oina lupa lishing manga thian naba khanghankhre Special Judge Pokso Imphal East Maibam Manoj Kumar na kaishum sangda thamnabagi ayaba pikraba misak adudi khetri mayai lekaidagi Muhammad Basir Ahmad chahi kunganipan apokpa lekhidraba Muhammad Iboyaini court na victim oiriba nupi macha aduda Manipur Victim Compensation Scheme gi concerned department tagi lising yankhai compensation pi nabasu khanghankhre thodok asi inglising ani tara marida Bashir hairiba misak asina mi leitabagi tanja lauduna mayumda nupi macha asibu Pushinduna izat manghan kibani hairi matamaduda thodok asigi matangda victim oiribi nupi macha asigi apokpina Women Police Station Imphal East wakatlakpadagi Basir bu phakibani Manipur Legislative Assembly gi Women and Child Committee gi Chairperson A.K. Mirabai na luchingba mihut kangbu amana ngasi all lambulenda lairiba Manipur Central Jail da chatuna nupi phadok singi phibam hakthengna yengsinkhre ngasi yengshinbagi khongchat aduga mari lenana Patsoi constituency gi MLA su oiriba committee asigi chairperson A.K. Mirabai na hai committee asina ngasi jail asida changduna yengshiluba matamda nupi phadok sing asi mahausagi punsida halaknabagi tongan ba thaurang kaya laukhatlamba thengnarakhi maru oina phadok singbu masagi senthok lambi ama leijanaba vocational course kaya training piduna sinfam kaya takpi tambiramkhi masigi mathakta jail asida leiriba phadok singbu jail authority gi maikaidagi su ningthina loinabibagi mami su chauna taramki hairi Nakalamaromda committee asina Manipur gi Angalwadi center singna quality leiba pot pidabagi wakat ama handak media da lakiba adu athuba matamda meeting changlagani haina AK Mirabai na makhatana haiki ngasigi khongchat aduda committee asigi asoiba yauriba Hianglam constituency gi MLA Dr. Y Radheshyam Thanga constituency gi MLA T Robindro Wangjing Tentha constituency gi MLA P Brozen Wabagai constituency ki MLA Fazur Rahim, Ziribam constituency ki MLA Asab Uddin Amadi Social Welfare Department ki Director NG Uttam Yauna Maru Oiba official Kyana Sarukyaki. कोई अंगलवादी सेंटर दा माकोई मिड डे मील का मरी लेना ना डे टू डे की कोई लाइबा हॉट कुक मील अमदी को रेडी टू ईट लाइबा मतम की पीरी बसिंजाक सिंग से मागी पीगे दो चांग से यौदना पीरे हाइदना खबर कागज ता इबा अमदी मतम चाना पीद्रे ना हाइबना सिंगबा खरा लई मधु चुमी नत्रगा लाली हाइबसे कमिटी सिना मखा ताना कोई थिगत कीगनी मधुदा नतना तोंगान बा डिपार्टमेंट सिंग दा लाइबा कोई चाइल्ड लेबर की चिल्ड्रेन होम सिंगदा मतौ करमाइना चलाइरी हाइबना सिंगबा मयाम सिंग से कमिटी की टीम मसिना मका ताना थिगलगा मधु अखोई अफबा लोंदा लेरमगना हेना फनबा सजेशन पीबा मदी करिगुंबा असोइबा लेरमगजु सुमथोकनबगी तंजा हाइबदो लौनबगी दमकता मका ताना जंक्शन की कोई अंगलवादी Malim gi oina humanoid robot sabagi competition taunariba asida yamna thajadaba maongda Manipur gi naha amana humanoid robot ama mai park na saduna state asi malim gi robotic science ki lamjel da saruk yaba ngamhankhre heramasida bhakta taurang ba mamadi Bishorjit namairakpam gi akhanaba report ama Rainfall at 65 and sunny. Today, it will be mostly sunny, with a forecasted high of 75 and a low of 49. Who am I? Your name is Roshan.
Irom Rosan Maiti, Miam Hen, Chow Hain Kangnava, Angang Oing Matamdagi Hona, robot amati science fiction movies in the Nauja Kiba, Sina, Mio Emagi Mayam the Konzel Kangmangamba, important voice authentication, live assistance, Ivala Hen Mingtonba, humanoid robot ama Mai Pang Sabungam Kray, 12-volt battery power supply and function towa, Ibalada, Mekanam Wheel Panduna Maiki Pumada, Ayam Konjela Magaloina, Satok Sasinto Bungamali, Ibalada, Tije Ganamati, Port Paibayaba, Makut ama Panduna. Ekoi mioi bada hen mating pang bang ngadori ibala gi thoidok hendok magun hairagadi robot asina mioi amaga wari sanaba yaba loinana mioi amabu masak khangdok pa yanaba inbuilt camera ani hapana oiri ibala hojik google ki akhanaba voice application ama haptana wari sanaba yare application asida karigumba manipuri loan hapa yaragadi robot asi manipuri loan da pau phaunaba yagani haina irom rosan na thumlagli face detection adaidi migi adaidi akoi object identify tawba mi amna wa ko matamda haidi voice se akoina yamna langba mafam do regazu haidi mi amna haideiba mai maming correct taragadi haideiba wase mangondani khangdo haidi arang mafam da leregazu chaka ji haidi feature kano hai taragadi akoina space kan davida akoina mamai leiba khotpa samna bada assistant oina haidi aingonda pot ama lawthok lawsin adai pithok pisin mangonda danger ama haidi keno mo nangdore hai taragadi magi khulai ama hapiba mangonda yam ka hena aduduna kanabradi kanabasu nataba haidi mapangan son manina haidi yawriba motor nu adu memja adu ke gumasina achobo oi taragadi ngama kadoiba haidi mapangan kalakadoiba aina pamjariba idea adudi adudune haidi mana si makut ama lejare sumna kana weapon yawjare masage aduda mangonda haidi ke gum khudung tibam nangado lei taragadi adu bai masai ngakthok janaba adu defense oina Impal West ki Pasoi Kendri Manung Sana, Sagolbun, Morang Hanuba Maya Lerta, Usudana, Nomu Isara Tanduna Hingliba, Irom Toma Maiti Amadi, Irom Umi, Rekagi Masanupa Halamoina, Rosan, Taibung Palasida Kondaraki, Picking Matamdagi Hona, Rosan, Makun Masa Heraki, Mapagi Usubi Kulai Paiduna, Pochai Chavda, Puning Changlaki, Class 10 Pava Puning Chanam Himasing Tamlaki, Board Exam the First Division the Pastoki, Adubu, Makataba Mahimasing Tamada, Mahanga Ninjiriba Wakalga, Sunava Walakadigi, Mahimasing Tamada, Tawai Yawa Hantaraki, Mahi Tamna, Robot Sabagi Lambida, Internet Mating Loguna, Tizin Hunjin Baroki, Graduation Gi, 5 semester Fawo Tamlaga, Irom Rosan Maiti, Poki, Pambagi Mayota, Makatana Mahimasing Tamkidre, Mahang Yamna Pamzava, Robotic Science the Tawai Yokshin Bahorki, Mio Yamada Mating Pambanga Mati, Wari Sanama Robot Ma, Samlaki Haina, Subjung the Kana Honarki, Masagi, Pamba Tunava Honavada, Larba Pokwa, Mudi Apokita Kudong Chalva Kayama, Mayon Hanki, Adubu, Nasiti Masana. My partner robot mas habang ambassador like the ladder pumba kauduna momon minok tamjeri nang wana sumay honaraga nang resolution kari kino hena mai bani am sawat adubu mana hai hanjal hai ima ai sigin line ji ai nan dawri ba subject jiga ai no pam jiga I on bani na ai ji pam dai ne dum hai re ma ji ma je khara mangonda lariki kano je khara interest khara leiraktabagi mawong ma khara tawre पोजै छाब खटपजिगी मरमदा माजे खरा अदुदा ओइना इंटरेस्ट ओइना लाएबा मा खंदे करी हाइगतनो आई हाइबम खंदे अदु माना सी तौरकबदा अखोइदा नुंगाइबा अमदे सुम फावे मपाना थबक फाना वाना चलुरगा हलागसु मचाना सेमिगा पोसे उबदा नुदांदा खोइ इमाइजा पोसलगा पोदो येगा नुएबा फना वारसु Free movement to Wayaba Loinana, Masak Kangdabo Port ama mobile phone amagi matingna, Lokatpa, Hangdokpa Yabana, Irom Rosan Maitigi, Bala Robotasi, Karehan, Sakana Amadi Mapang Kana, Sabang Amlagadi, Akoi Muiba Maruina, Security Forcing the Yam Hena Kanaba Oigadori, Irom Rosana Mahaki, Bala Robotasi, Matang Jegi February da, Yam among the Putoknava finishing Taspiri. Balagi project asi loibaga mathangda mi tu moyaba apai bu mechin nama semgani haina thajaba pirgi lairba imung da poklabasu karigumba thaba ma puning changna ningan ba leitano honarbadi mating adumak lai haina Irom Rosan thamlagi aina ke gumba poche pamna tawgiba natraga nga tangi interest ki oina haidi mina tongna uraga tawgiba thabak haiba ma ani subani na ba haidi aina pamna tawgiba tadi am leitrasu dum tawni ba aina nga tangi interest gi oina haidi mina tawne na eta tawsan ba adu tadi akoina SCD tawdrasu yaida mathang ama tawga loire kantorokani ba fana pai du su dum no adun nuai
मियोय अमना तौगे हैना खलबदी ओइथोक्तबा लेते हैबसी इरोम रोशन मेक्सन तागी उ सुबगी युममद पोलबसु खुदोंग चादबा कया अमा मायोकनरबसु इरोम रोशनना फेस अमदी विजुअल डिटेक्ट तौबु ngamba humanoid robot ama ngasi mai pakna puthokpa ngamle chap chaba platform ama pibirabadi irom rosan gumba state asida leirba na kya amana state asibu science and technology ki lamda atop state singa manana chatpa ngamlegani haibasidi sagumbal moirang hanu balektagi audam jariba bakta tarambam impact news imphal मालेमगी मफम अतैदा फंगदबा सजी मखल अमा ओइरिबा संगाइबु लमदम असिगी मियाम अमदी लमकोइबा लाक्पसिंगना येंगबा फंगहनबगी पांदमदा ngasi इरोशेंबदा लैबा मणिपुर जूलॉजिकल गार्डन दा संगाई एनक्लोजर फॉरेस्ट एंड एनवायरनमेंट मिनिस्टर टीआई श्याम कुमार ना हांगदोखिबगा लोइनना संगाई जुरा अमा थमख्रे ngasi संगाई एनक्लोजर हांगबगी थौरम अदुदा प्रिंसिपल चीफ कंजर्वेटर ऑफ फॉरेस्ट एंड हेड ऑफ द फॉरेस्ट फोर्स करेल हौबी अंगामी प्रिंसिपल चीफ कंजर्वेटर ऑफ फॉरेस्ट पीसीसी वाइल्डलाइफ DJN आनंद अमदी फॉरेस्ट डिपार्टमेंट की स्टाफ कयाना सरुक याखी थौरम अदुगा मरी लेना मणिपुर लेंगा की फॉरेस्ट एंड एनवायरनमेंट मिनिस्टर टीआई श्याम कुमार हाई मणिपुर की कैबुलमजाव की फुम मथक्ता लैबा अतांग सजी मखल अमसु ओइदिबा संगाई असि लमदम असेगी मियामना लमकोइबसिंगदा उबा फंगहनबगी पांदमदा संगाई एक्सप्रेस ना स्पॉन्सर तौदुना अमदी मणिपुर लेंगाक अमदी फॉरेस्ट डिपार्टमेंट ना सिंधुना मणिपुर जूलॉजिकल गार्डन दा संगाई एनक्लोजर असि हांगदोकपनी हाइखी मालेमगी अतई मफमदा फंगदबा सजी मखल संगाईगिदमक संगाई एनक्लोजर हांगबा असिदा संगाई एक्सप्रेस ना लौरिबा थौदांगबुसु मिनिस्टर ना थागत पफोंगदोखी लोइनना मियामना सा उचेक सिंगबु लूना अमदी नुशीना लोइनबियु हाइनसु अपील तौरकली Manipur Government Forest Department amadi Director Zoo amadi Senior Officer mayamna sinduna department na ngasi sangai enclosure se khoina inaugurate tawre pamde thamme sangai si khoina sida anytime ngasi da gidi prajam yamna yengba yargani aduna ai mayamda koi appeal tawjari aduna mayamna appeal tawi madudi lamdaki sau singbu nungsiba madugi feeling adu phabuyo malema sida makhoi yauna khoi miyu khang hingba yade haibado ai policy pizari National Florence Nightingale Nurses Award 2019 Phanglakhraba Maibam Ranita Devi ngasi Imphal International Airport ta Imphal West District ki Awang Wabagai da leiba Health and Wellness Center ki staff singna harau tayamna okhre Hai riba award asi haukiba December ki tang mapanda New Delhi da pangthokhiba thauram amada All India ki President Ramnath Kovind na Maibam Ranita da khutsinarakhibani award asi nursing ki lamda kathokpaga loinana thabak tawriba nursing bu ikai khumnaba amadi tawbimal khangba oina Indian Nursing Council na pibani Maibam Ranita hauji awang wabagai da leiba Health and Wellness Center da Community Health Officer oina thaupuri bani mahakna Imphal International Airport ta thunglabaga paumi singda fongdok lambada medical profession da thabak tawriba sing maru oina nursing na patient singda yamna ingna tapna amadi nushina loina biba matamda patient amadi nursing gi marakta hena aphaba mari thambangamgani haina fongdoklamki As a nurse, I message the Smina Tabak to Matamda dedication or in Tobigadam Neduga, patient the deal to Matamda, soft skill Gagona Namasung, patient a haiba, Mayam the Tabiraga, Igi Tamzarakpa skill do not more apply to a PB patient relationship repo Pazagi Haragadi, when a tabna ingna more than Angbi, but more patient as the Kangza Ponte, any disease, any Navamatam the Fazan explain to Biba, Moigita Makamatam Kaitopiba, Adoragadi problems. Go to village ki kuthangda English singani tara nipan ki me thadagi pisinnarakhiba all age pension ki beneficiaries list listing kunga chanipal kuntra humdoida direct benefit transfer ki kuthangda pension piragani haina social welfare minister nemcha kibgena phone dorakli babu parada laiba new secretary ta minister asina paumi singa unabada waphamasi phone dokhibani Unabaduda Minister na Makata na hai, Housing Pali Balangak Asina Sintuna Pangtholakpa, go to village ki Kuthangda Chahiasigi Jun Tha Faubada, Manipur ki constituency Humpudagi, Thajilakpa, all age pension ki form, listing Kunmanga Chahum Taranithoi verification Tauki. Verification Taurabamatung beneficiary listing Kunga Chanipal Kuntra Humdoida, Tha Taruk Khudingi Mioi Amada, Lupa listing Amaga Chani, all age pension Oina Panghalagani Haiki. Tauramaduda Ngasi.
Minister Nemcha Kipgena Manipur State Cooperative Bank की Deputy Manager Senjam Birenda All Age Pension की Senfam Singh Direct Beneficiary Transfer की खुथांगदा Beneficiary सिंगदा थाननबा खुदसिनकी Manipur ge manung hanjin ba mphom da leiba amadi jingge athap pa mphom da leiriba ahan oiriba singna oris pension hairiba oris pension asigi matangda maramda khangdena leirami ngasi de honorable chief minister na hodoktuna go to village gi program gi makhada social welfare department na piriba Manipur oris pension ase Manipur gi assembly constituency humpoda 20,833 beneficiary PB bangamle housing paliba government na hodoktuna go to village maru oina social welfare department na piriba scheme singi maramda miyambo knowledge panghan bangamle loinana scheme kayagi kanba panghan basungamle Manipur Center for Rural Empowerment and Development Credo na sinduna intervention to improve the mental health of widows of injecting drug users in Manipur as a strategy for HIV prevention haiba hiram asida numit nini chupna chathagadaba workshop ngasidagi lamyanba sanglenda haudokre National Commission for Women Government of India ki senthang makhada pangthokliba workshop asigi ngasi haudokpa numita Manitco and Manitron Limited ki chairman oiriba Hianglam Assembly Constituency ki MLA Dr. Radheshyam Yumnam amadi Kairao Assembly Constituency ki MLA L Rameshwar Sarukya ki ngasi haudokpa numita Manipur State AIDS Control Society ki Joint Director Dr. Abhiram Mongjamna Trends of Female Drug Users in Manipur haiba hiram asida mahaki oiba warol piduna Sarukya ki ba singi pukning chingsin ki Nirvana Foundation ki Secretary Sobhana Sorok haibamna substance abuse among female injecting drug users and suggestive measures haiba hiram asida pukning loksing oiba wafam kaya thamki loinana medical directorate ki epidemiologist Dr. Ashima Haubizamna mental health and widows of injecting drug users haiba hiram asida mahaki warol kya thamki thamoi sengna congratulate bijari yamna thamoi sengna thawai yamna honabiu akhangba mayam adu laikai da leiba marum mapang sing laikai gi mai bel sing isa su sida pau du santok pidan mo sukyan taba adugumba atmosphere film ba purakpada workshop chu soidana chobu mateng pangani se aina thaja jai aduna asugumba exercises su workshop sung se toina tawraga haiba yamna depthly oiba case do bolaina madu tholiba ICB ko make se Increasing crime against women under the Shaggy Information Security Policy or law and impact of social media in the context of Manipur haiba hiramda national seminar ama pangthokre Tharamadu India Lengaki National Commission for Women ki sponsor makhada Manipur Upliftment Center amasung Women Studies Center Manipur anina punna sinduna pangthokpani Manipur University ki Linguistic Department ki seminar hall da pangthokiba thawramaduda University asigi Linguistic Department ki Head of Department Professor N Pramodini Senior Journalist Yambem Laba amasung Social Worker Ranjita Elangbamna chingba mioi singna maru oiba mi oina sarukya ki Manipur University ki Mahairoi Singh Oja Singh Intellectual Singh amasung Maira Paibi Singh na sarukya ki Lamdam sida thokleba crime against women hairiba sing sida information technology adagi social media lo wi aba thokdang sing aduga khogi system sida soiriba loophole sing tangda khana nena ba seminar sa khoi pangthok sabani aikoina tongan ba cyber crime gi adagi khogi social media da leiba amade tongan ba social workers sing aikoina tanarga akoina thengnarak pa experience sing hauji cyber crime ga mari leinana thabak cyber crime ba thabak tawiri ba isina naw sing na moina thengnari ba makhoi da leiriba loophole sing hairiba sing si punna aikoina khana nena rakanda marudagi hen afaba hen nupi sing the safe oiba zero tolerance oiba adugumba kenom khak khoina porokpa ngamgadra haibagi wakhalonda khoina singsi seminar se chinjabani Manipur Legislative Assembly ki member oiramba Moirangthem Ibotombi leikidabagi kunmangarak suba ningsing thauram pangthokre ningsing thauramadu Moirangthem Ibotombi Memorial Charitable Trust na sinduna Hairok Part 2 mayai lekai da leiba Divine Life Club ki sanabungda pangthoki thauramadu da Chief Minister oiramba hauzikna Congress Legislature Party ki luchingba oiriba Okram Ibobi Singh Hanagi Deputy Chief Minister Gaikhangam Yauna Mioy Kyana Sarukya ki
Thauram adugi manung channa differently able person lising amaga chamnga marfunithoida Moirangthem Ibotombi Memorial Pension khutsinaki mafam adugi naha chahum lomna thauram aduga mari leinana EP ki State Association of Handicraft Technologies Manipur gi ahanba mapokumon ngasi Manipur Press Club ta pangthokre Thauram asida association asigi president KI Surbala Manipur Development Society ki ex deputy director S Inaubi amasung Manipur Apex Handloom Weavers and Handicraft Artisan CS Private Limited ki board of director gi thaupuriba S Bubol na chingba masak nairaba miyoi kayana saruk yaduna handloom amadi handicraft ki matangda wangang ki Manipur Muslim Welfare Organization ki mapok kumon thauram gi mangoinana orphan singda khudol pot ken thokre Khurai Kendra gi manung chana leiba Zamia Misbahul Ulumgi Mahiroi singda su chana thaknana bagi potlam sing khudol tamki Hiramasiga mari lenana MMWO gi Information and Publicity Secretary Khulakfam Adil Khanna lamdam asi aphaba khunai ama oinaba hotnabada MMWO na achauba thaudang laugani haurakliba mahiroi sing asi tinjang kaijang daba mahiroi ama uhenabagi pandamda ngasiki thauram asi pangthokpani haiki FCI Godown Sangai Prodagi Sinmi Marifu Hena Thabaktagi Lautokibagi Mayokta Tongan Tonganba Club Maira Paibi Amadi Organization Kayagi Mihut Singi Oiba Mifam Amangasi Lukram Leira Youth Club Ta Pangthokre Mifam Aduna Thabaktagi Lautokiba Sinmi Singbu Amuk Thabakta Hanjil Hanba Amadi Sinmi Singbu Thabakta Hanjindriba Fauba FCI Gi Thabak Athingba Thamba Haiba Warip Lauki Haina Lukram Leira Youth Club Na Thadorakpa Chirol Amada Khanghalakli Lamdam asida lau singu yauna tongan tongan ba mahi marung amadi mana masing thaduna lamdam asigi pothok hena puthok na bagi pandamda Farmers Club haina lomi singi loop ama sem khibaga loinana thabak thauram sing haudopagi thauram ama Thoubal District Hairok Part 1 Bazar da pangthokre Farmers Club launch tobagi thauram aduda KBK Thoubal gi senior scientist Dr. Jesmarani Sarangthem Thoubal Zila Parishad ki Upadhyaksha T Nungshi Singh na thauram aduda sarukya ki Ngasigi Thauramgi Saruk Ama Oina KBK Thoubal senior scientist Singa Ningthamda Sendong Laina Thaba Yaba Mahei Marung Thabagi Matangda resource person Singna Wangangki Kabui Furupki Kwaidagi Chauba Kumhayama Oiriba Gangai Inglisingani Kungi January gi tang nipan da pangthokadaba maramna Coordinating Body of Trade Union Manipur na hairiba numit asida kauriba General Strike asi handokpiyu haina State Level Gangai Celebration Committee Manipur na Chirol amada Trade Union Manipur gi member singi pukning chingsilakli Matam kayagi mamangdagi sempitana leirakpa National Highway number 2 gi LPG bottling plant lairiba lambi asi ngasidagi plant asigi lever sing amadi mafam adugi miyamna sel khainaraga semba hokre Manipur gi amata ngairaba Imphal West District ki manung chanba sekmai da lairiba LPG bottling plant ki lambi asi ashuki matik phattabana maram oiraga chathok chasinda chauna khudong chadaba mayuk naduna lakpa du kharabda oirabasu koknana bagi pandamda awang sekmai nongthonbam youth club amadi LPG loading and unloading laborer and allied workers union na punna khutsamnaraga lambi nung thabagi thabak adu chathakibani loinana lambi asi miyamna chathok chasin tawbada hena khudong chanaba lenga ki mari lenaba singna athuba matamda koilas thabina ba pukning chingsilakli Center amadi state lengakna piriba miyam gi yaifanaba scheme singi matangda miyam da marik chumna khanghanduna khudong chaba sing phanghanabagi pandamda National Legal Services Authority ki meeting makhada Manipur State Legal Services Authority na paikhatpa thaurang singda miyam na sarukya biyo haina MASL SA gi Executive Chairman su oiriba Justice KH Nobin na abil tawrakli wafamasi Manipur State Legal Services Authority gi makhada pangthokpa Legal Aid Clinic na chingba thauram kayada masak thokna thabak tawba para legal volunteer sing amadi panel lawyer sing Manapiduna pukning thogatpagi thoramda phongdokhibani
ngasigi thoram aduda khwaidagi phaba District Legal Services Authority ki mana Imphal East District Legal Services Authority da piki thoram adu Manipur State Legal Services Authority na sinduna Lamphel Court Complex ta laiba MASLSA ki ADR Conference Hall da pangthokibani thoram aduda MASLSA ki meeting makha da pangthokiba Mahiroi Singh ki oiba SC amadi painting competition singda makok mathang tarakhraba singda mana mathum sing su yenthoki India government direct pa khudong sawa mayam se koi hak ai tare ko ado hoji mayam si Manipur le praja si bu scheme jing phangdira ba phangpidar ba sine ko yeng se si phangde ai di phangde ai di suma pa mena ha bi thorok te ba kana so sine ko yam chaw problem se ado mayam ne thorok targadi karamai hongge de ha bi si yam chaw ko challenge mo oi ne ado ga effectively matang sai da tare ai ne yam chaw ba scheme ma on thok ko ne hojik te aduna aikoina ewena chatla chatla tawsi kanasu kanade kanasu thokira su yate aikoina wana su sakpa aigi staff mem su waba senju tingba prajana su khangdaba ultimately adodi purpose sab tawri to to ko simam lakta do aikoi leriba PAB all over Manipur da lai mayam se my area dugi household list no pirani bai koina bagi ba phang to ba kana legi se identify to phoni ba akoi mi masing yena thoga magi kari kari phumam leibage kari to bi yake have se adom do na focus tawgi haina ai kan hona jar India government direct pa khudong sa District Police Bishnupur na laukhatpa Cheksil Thaurangi manung chana ngasi ayu pung manga dagi taruka minute kuntra fauba kongkha makha laikai ward number 8 ki area da thihumbagi thabak chathakre Bishnupur District Police ki additional SP operation ki command makha da nupi police yauba team amana chathakiba thihumbagi thabak aduda nupi chamaga nifu yauna punna miyoi chahumga nifu gi verification chathaki thihumba aduda KYKL ki bail out ni haiba ama phakibaga loinana makha taba wahang pahang chathanaba Nambol Police Station da sinakre hairi December taranithoi Nupilal Ningsing Thoram ki mangoina na ngasi Nupilal Complex ki akoibada sit sengbagi thabak chathakre Forest Department ki Central and Urban Forest Division asintuna chathakiba sit sengbagi thoram adu Chief Conservator of Forest TITH Mohendra Pratap Singh amadi Central ki DFO RK Amarjit na luchingduna chathakibani Cleanliness Drive aduda Forest Department ki staff amadi personnel humpurom na sarukya ki Housing Sanabagi Pauda Khaupum Annual Sub Junior Boys Football Tournament ngasi loishinkhre ngasi None District ki manung chana leiba Khaupum Tampaki Thanagong Football gi sanabungda Loktak Brigade Indian Army na sinduna sanakiba tournament asigi final match aduda LYC Lubanglong na TYC Thanagong bu panjil ani amada maithiba piki tournament asigi winner oikraba LYC Lubanglong amadi TYC Thanagong anina match asigi apiba matamda panjil amamam chanaduna match asi draw oibadagi tournament asigi chana pathap ki matungina match asi makhata na minute tara manga haptuna sanakiba match asida LYC Labunglong na panjil amaga chanduna TYC Thanagong bu panjil ani amada maithiba piba ngamki tournament asigi winner oikiba LYC Lubanglong na medal ga loinana sel gi mana lupa lising tara manga aduga winner up tahauraba Ngakpigani runners up tahauraba TYC Thanagong na medal ga loinana sel gi mana lupa lising taragi mapu oiba ngamki chathakiba annual sports meet asigi manung chana sanakiba sub junior girls ki volleyball tournament adudana SYC Satuidaina winner aduga NYC Namthanna runners up taki tournament sing aduda makok mathang tarakraba sanaroi amadi team sing da mana mathum kya khudol tamki Kunmari Suba Winners Cup Thangzam Birachandra Maipakpi Football gi final match hayeng sanaragani hairi All Manipur Football Association ki micheng makhada chathariba Winners Cup asida Manipur gi tongan ba football team mapanna home and away basis ta match ani sanakraba matung hayeng nungthil pung ani taba matamda sanagadaba final match asida KIYC Khetri Iril Mapal amadi Manipur Police Sports Club ani Imphal gi Mapal Kangjei bungda lamba taunaragani haina All Manipur Football Association a thadorak pachirol amada khanghalakli
Under 17 Khelo India Women's League ta Kripsha Nauremthong amadi AMMA Andro Mai Pakre. Ngasi Imphal gi mapal kangjebung ta sanakiba Khelo India Women's League ki mapanchuba league ta Kripsha Nauremthong na WFA Kakchingbu yamna lakchana panzil ahum ani da maithiba pi bangamki. Match asida mai pakraba Kripsha Nauremthong gi sanaroi L Bibicha Rumina Begum amadi L Baby Dolina match ki ahum taramapal amadi kuntra manga suba minute singda panjil amamam aduga Maithi hauraba WFA Kakching ki panjil ani aduna match ki taranithoi amadi yankhai mapan suba minute singda U Lakshmi amasung Rosie Thanga ani na chanki Chathariba Khelo India Women's League asigi ngasi sanakiba tarashuba league tana AMMA Androgi sanaroi TH abemana match ki taratare yankhai nithoi humpu taruk amadi humbudra mathoi suba minute singda panjil mari aduga CH Anjali nasu match ki manga suba minute ta panjil amaga chanduna PLL Churachandpur bu yamna lakchana panjil manga sinoda maithiba piki Yas Department Manipur amasung All Manipur Football Association na khutsanaduna chathariba Under 17 Khelo India Women's League asida Manipur gi tongan ba mafam singdagi lakpa team nipa na saruk yari hayeng chatharakliba league asigi makhata ba match ani sanaragani Taratret Suba Manipur Veteran Cricket Tournament YWC Langthabal Mai Pakre Manipur Veteran Cricket Association Sinduna Langthabal Public Ground Chathariba Cricket Tournament asigi ngasi sanakiba ahum suba league ta DSU Kwakaithel na toss ngamduna batting hana sanakiba match asigi apibo over kunthra yaudana over kunmapal ga ball amada wicket taramak turaga supnagi ran chamaga kuntaret khaklauki match asigi ani shuba batting sanakiba YWC Langthabal na over kunga ball amada wicket mari khak turaga Mai Pakpagi run chamaga kunnipan adu lauduna match asi winner wicket tarukta Mai Pakpangamki ngasigi match asida YWC Langthabal gi all rounder Kumarjit na wicket amaga loinana run yankhai humdoi lauduna match asigi man of the match taki team nipana saruk yaduna chathariba veteran cricket tournament asigi hayeng sanagadaba mari shuba likta napsa kha Imphal amasung cyclone thangmaiban ani lamba taunaragani All Manipur Bodybuilder Association na chahi khudingi sinduna lakpa Mr. Manipur contest ngasi yankhai nipalak suba oina Khumal Lampak Band Stadium da haudokre haudokpagi thauramga mari leinana ngasi Manipur gi tongan ba mafam tagi lakpa participant mioi chamaga yankhai gi wegging tauki hayeng yankhai nipan suba Mr. Manipur contest ki mapung oiba thauram asida man category taret amadi sub group kunma thoithok na chathagani contest asida nupi sanaroi tara amadi nupa sanaroi chamaga nifu nipana saruk yari Hadak sa iyo di mi samaga yankhai nipan yengi competition mo kong matang tangan na bidang tasiyam sabal loire bodybuilding nupi bodybuilding da mari women's sports physics taru physical challenge taru men's sports physics control do masters da tara nipan amadi junior category da 37 amadi senior category da 54 hairiba sanaroi samaga yankhai nipan asina atoi ahen tanaba asida Manipur da leiba section kuding maki praja singna Sarup Yabiduna Mapung Pava Suba Mr. Manipur Asibu Ohenbu. Alright, bada bulletin asi headline samhana mayam da thamjari. Naga Pistoki Waroshinda Manipur gi apun bagi saktam kaihan bayaroi haiduna Rajya Sabha gi MP Khetri Mayum Bhavananda amadi Lok Sabha gi MP Dr. RK Ranjan gi yumda miyam na thomjinkhre. ILP Manipur da chana halakpa tarabasu CAB Manipur da chana ba yaroi haina M2 na phongdorakli tha sigi tang tarada awang nongpokta nesho na changsin gadauri ba total shutdown mapung phana saugatkani hairi RCS Uran scheme gi makhada Imphal dagi Dimapur amadi Guwahati tamna service tawgadori ba Alliance Air gi flight Chief Minister Nongthombam Birena ngasidagi haudokre amasung sangai bulam damasigi miyam amadi lamkoiba lakpa singna yengba phanghanabagi pandamda iroi shembada leiba Manipur Zoological Garden da
sangai enclosure ama Minister Shyam Kumar na hangdokre.